ngasi phongkiba tungan manipuri se phongsingdagi maroibi ipausing myamna thamjagi ahanbada mapalamgi pau khara myamna thamjagi US ka nuclear war thoklakpa yaba hengatlakli haina Russia na warning toukhre nuclear power to Russia amasung United States ki marakta hakthengnaba military confrontation ama thukpa yabagi khudongthibadu tatna hengatlakli haina senior Russian diplomat amana ngasi hakibu wakmadu phongdokladuna TASS news agency naikre Washington na Moscow da sathariba lisa da duna mar moiduna kudong thiringa adu hena wongkha halakli haina su nuclear non proliferation gi foreign minister gi makok Vladimir Yernakov na Russian state news agency da hakeri Kiev ki allies ki hanabagi mawong da nuclear war ma tholakpa yabi kudong thiringa sing adu hengat hanbagi da Moscow na US amasu makoina collective ways hairiba adugi mayokta sangnaina maral shiraki Hakthengna armed conflict amagi maikei leptana wakat hanbaga loinana United States na Russia ga hauziki confrontation ki lambi asida makhata na satharabadi START nuclear arms treaty gi marai bagadu hanana loisilaba ama oibi yai hainasu Yernakov naiki News START treaty the Russia na yawba tokiba adugi paukum amani hairaduna March thada US na Russia da makoi gi nuclear force ngi matangda data khara khuthinjina na balemna khiaidi ngasi khwaidi gi sathiba akibu nuclear power singi marakta direct military confrontation amagi mahia mawaina nuclear escalation gi khudongthiba aduni haina senior Russians diplomat aduna ki khwaidi gi sathiba nongaitabadi hairiba khudongthiringai singadu sangnai hengalakli haina sumangna makata ki strategic stability bu mek sengna thugairakliba US anti-missile system malemna pak sauna sandurakliba asida US na yausilakliba adu Moscow mos Beijing na yingsingin haina sumangna haikena su pausida sumakata na phongdorakli makasa tarakpoina to papawmana Chinese Defense Minister India da laktuna SCO mit sargyaragani Chinese Defense Minister General Li Shangfu April 13 gi hawgaduriba SCO Defense Minister singi mifamna sarugyana bagidama sayolosida India salagani haina leba bupona mit China na lapokre khongsat adura maangna India gi maki lengmana Rajnath Singha ga wadi sanaduna leba anigi bilateral mari da sama sugoliba matam sanaknabi Eastern Ladakh issue lusinabagi wapum kya khanagani Chinese President Xi Jinping na yamna nakshnai haina launariba General Li India khongsat asikumja English ngani kungi medagi Eastern Ladakh ta India amasum China gi army singi marakta mukna duna lakdibising yenglaga yamna maru oi haina launari China gi Ministry of Defense MND na statement amada hakima dudi invite torakpadigi Chinese State Councillor amasum Defense Minister Generals Li Shangfu April 13 da India gi New Delhi da pangthokadoriba Shanghai Cooperation Organization SCO gi member state singdagi defense minister singi council gi mifamda sarugyaragani statement aduna makhata na haiki madudi meeting adura generals Li na conference adura wangangani masumari lena balaiwak singi delegation singi makok singa unaduna international amasum regional situation gi weba issue singi matang araiba motsing phongdokna bagaloina defense amasum security cooperation gi matang sukhana nainagani council adura general Li na India gi defense minister Rajnath Singha ga bilateral meeting ma pangthokduna Eastern Ladakh ki muknabagi phiba madu laikhai tathoknabagi panamda sathariba military amasum diplomatic talk ki progress khanagani haina su thajanari General Li gi khongsat adugi mangoina Chinese Defense Ministry in April 19 da Chinese site leiba Susul Mold border pangthokiba China India Corps Commander level gi taragani pansupa baum gi mifamba pungning thawganingai oi haina su phongdokhi haina su pausna makatarakli Makasa tarak po na to perform na Joe Biden amuhan na US ki presidential mirep oina balak toukhre United States ki President Joe Biden na Vice President Kamala Harris ka puna ni suba tam paina mikalda songtokpi wop malak toukhre video gi kuthangda mirep oibigi wop malak thokladuna Joe Biden aiki lakadri bisai kharasida ekhoi hena ningkha tama phangadra natragana ningkha tama mangadra haibigi wahang mayongnari masigi pakumase akhangi Ningai dana lesinba yaba matamoidre mayram madura ehakna amuhana mirep oina songthokani masai sai marpu surpa Biden se US ki itihas ta khwaidigi sahi yam president oiri ani super tam perak pataravadi tam lusilak matamna mak sai marfu ga taruk sugadari mak sahi yam silak pasina maram oiraduna president oibida matik sagadra haibasi Democratic Party ki manungda phawba
voters-singna ngangnaba wafam oiri adumoinamuk Biden amuk hana vote lepnaba phirep lawkhraba matungda democratic voters-singna mahakpu support tawri mathang saigi mikhalda Biden mirep oina songthorakliba si presidential mirepta songthokpa marirak subani mark si ahumlak subain Englishing ani kunda mai pakhibani Democratic Party ki manungna president ki mirep oining yamdrabada atopa ni sulairi adubu makhoina sitting president asiga lamba tabu ngamgani haina thajadri mathang sei gi November thara pangthokadri bamikal asida Biden hanagi president Donald Trump ga lamba tongbu yai haina thajari Republican Party ko inadi Trump na hauzik phawbadi mangjil tharabasu atopa mirep thadorakpa yabagi phibam su adumak lairi Party manungda Trump ka lamba torakadaba masak naiba Republican singi marakta United Nations da ambassador oiramba Indian origins Nikki Haley yauri henisu pawsida sumakatana sphongdorakli makasa tarak poina to papom Australia da US ki nupi ama sanana saba nongmai ama pudunu satlambadagi fare Australia da US ki nupi ama sanana saba nongmai ama pudunu satlambagi damakta fakhre henisu Australian Border Force ki mekedi ki phongdorakli US ki Los Angeles tagi lakhibi nupi eduna Sydney da thungkhiba matamda luggage check tawkhibada sanana saba numai ri yoram thengkhibane nupi eduna firearm painabagi permit singbusu amata yoram khide mak yamdrabada Australia sahi taragi matamdi jail leiraba yana leiri nupi edugi luggage adu airport scan tawkhiba matamda firearm adu bag amagi manungda yauri habadu khangkhi bag adu hangdoklaba matungda numai yauri habadu uthurakhi amasum ABF ki official singna pi ki statement amadadi technology detection tawna bohona bada hena sophisticated ohenmana leba sida khudong thiningai oiba pusilakpada athingma thamangam lagan heri Australia ki border la laga ain kaina khudong thiningai oiba kuchukulai sing pusilakpa matawkramna ABF ki official singna thingwagi habadu aikoina uba phangle official singna phungdokibagi wapam amada hauji masagi sai kungani pan suraba nupi amabu Downing Center local court appear tokhibuga loinana bail phangkhre maki visa cancel tobuga loinana Australia dagi tan thoklaba yana leire US ki oina domestic flight singna passenger singna check bag ta firearm sing hapaga sathok sin tobi adubu makoina plane da tungma matamda khusukulai sing yawi habadu airline gi representative singda khangangadabane haidi English singani ga kungani thoki matamda US airport passenger singdagi firearm sing yamna pharaga makhi December gi May salapa phawda punna nongmai lising taruka sahonga ama checkpoint pairaka thenaki hainasu Transportation Security Administration gi mekai digisu haidi loisilakpo ina tentakna headlines ang tanga miyamna thamjaramge Ukraine gi lanmisna Crimea target tawnaba Dnipro River gi nongpok thangba torban makoi gi position sem sab loikre English singani ga kungamari de Russia na namdan annex toxin graba Crimea region landana bagi damakta Ukraine gi lanmisingna Dnipro River gi nongpok thangba torban position lauduna sem sadan laikraina official report amagi matungina phongdorakli Ukraine gi lanmisingna area adu sangsilakpa haibisi Ukraine gi Crimea peninsula gi lens corridor Russia gi lanmisingna phawbu ngamloidabagi khudongsa da mayukna godoriben haidi adomainamuk military experts singna phongdoki buwak mamada Ukraine gi lanmisingna area adu sangsin haibisi ising thumliba plane gi lamdam irrigation canal amadi ateto papaksan ising thumliba mafam kiyama landa adu sakadaba oibana khudong thininga oiba thabak amadi oirianisu pawsida supalakli